अहनबदा ngasigi maroiba pausing pisari Poppy loktriŋeida tumna manghangani haina semna thajaba pirakle haina Mahesor thongnawjamna phongdokkhre Mitei Meiteibu Assamgi furup nifuga mathoiga punna ST lista chalhananaba taksinkhre Scheduled Tribe Demand Committee ki official website launch tawkhre Minister Khemchan gi konthongda bomb pokhaibada CRPF ki sub inspector ama soklai hari Marik sumba policy semlaga lan thengnaba matam oire haina lokena phongdokkhre Mobile internet thingbagi mayokta satharakiba highway blockade handokkhre hari Relief camp ta lairamba Mongbung khulgi khunja nifuga humdoi Borobe Kagri Humfuga Humdoi Mayumda Hanakhre hari Lam Maming Ponthok Lamba Singi Mathakta Sapchabe action Lokhalagani haina sip CS na phongdokkhre Mahairoi Singbo Security Force na yekna bagum khanduna sathakiba kaihenba thawong Asok Pasing Layeng Bada Europe, Singapore, Australia, South Africa, USA, amasung Canada dagi selgi mateng pinarakli. Layeng liba mahiroi nifada lupa lak nifan. Lising tara mari chonga humbudra kiteng bang pikre. Mahiroi ani hat pada senaba mioi mari khakta magfa ganu senaba loina magfar ga sairak piu haina Major Khul thawboina phongdorakli. Manipur ki Home Guard Singi Tolopta Home Ministry na Mongba Sangle Ministry of Home Affairs na reimburse Torakta Badagi Home Guard Singi August amasung September thagi tolop fangdre hari Sin kukinar ko terrorist amadi immigrant sing thengnanaba mifam pangthoktuna warep sing lawkhre Poppy Pambi sing maru phangna manghananaba Chief Minister da memorandum pisinkhre Athubu matamda tangdu laitaba puraknaba thorang lawkhatlu haiba warep India gi President da pisinkhre amadi sahi sudana luhongbagi chatnabina Manipur da su nupi kaya awafamda tari India da sahi khudingi angang nupi masa lak taraga mangarom sahi sudana luhongnari Kurumjari Morning newspaper reading media tabiri ba amadi tabiri basingbo Pusparani live from na taram noksari Masigi headline day ariba maroiba pausing housing miyamda sandokna fijari Manipur da Poppy Tharibasing survey tawbagi thabak kana sathari Poppy loktingaida mapung phana muthatkani haina Chief Minister Nongthomba Birena thajaba pirakle haina Republican Party of India RPI Atwalegi National Secretary Mahesor Thongnawjamna phongdokkhre Coordinating Committee Against the Action of Sin Cookie Narco Terrorists and Illegal Immigrants singi mihut singaloina na Mahesor Thongnawjamna ngarang numidang Chief Minister Nongthomba Birenga unaduna Manipur dagi Poppy mapung phana manghananaba taksin khibaga loina na demand taret yawba memorandum amasu pisinki Chief Minister unaruraga tholakpa paumisingda paudamladuna Mahesor na hai Coordinating Committee Against the Action of Sin Cookie Narco Terrorists and Illegal Immigrants na Sinduna miyam gyoiba mifam ama pangthoklaba matung committee asigi mihut singa Chief Minister Nongthomba Birenga unaduna Sin Cookie Narco Terrorists ke matangda kopna khanakhi khanaba aduda Union Defense Minister na Indian Air Force da Poppy manghanbada sizinanaba ayaba pikhre habasi Chief Minister masasu khanglami Poppy manghanbagi matangda hokkiba September kunga humdoida lengak nasu committee ama semlamle Committee asiga loinana hauji lenga asina Poppy thariba mafam sing
सर्वे तौबगी थबक कन चथरी हाइना चीफ मिनिस्टर की माइकैदगी फोंदोरखी लोइनना सर्वे असिदा सैटेलाइट नत्तबा नौबा एडवांस टेक्नोलॉजी सु सिसिनै हाइरे हौजे असि पोपी लोकपा मतम नते लाकदोरिबा नवंबर नत्रगा दिसंबर थादा लोकदबनी मरम मदुना स्टेट लेंगाकना डिफेंस मिनिस्ट्री की मतेंग लौरगा एयर स्ट्राइक मक नत्रबसु हेलीकॉप्टर सिसिनदुना पोपी लोकपा हौद्रिङैदा सादा सामा मांगनगनी हाइनसु चीफ मिनिस्टर ना थाजबा पिरखी पोपी मांगनबगी थबा असि खुदकता हेक्ता तौबा यादबना मरम ओइरगा मतंग मतम चाना थबक पाइखतनबा होनरी मियामना मिपाइबा तौबिगनु हाइनसु चीफ मिनिस्टर ना अपील तौरखी सिनकुकी नार्को टेररिस्ट सिंगना पोपी की बिजनेस सथरकपगी मायोक्ता लेंगाक असिना ममांग सहीदगी वार अगेंस्ट ड्रग सथदुना लाकली कांगलोन कायना संगलकलिबा मिटोप सिंगना मणिपुरदा पोपी की बिजनेस तौरगा मणिपुर थुगाइनबा कन्ना होनरकली पोपी बिजनेस तौबदगी फंगलकपा सेल अदुना मखोइना याबा मिहुत थागलक्तुना एडमिनिस्ट्रेशन दा यावहलगा मणिपुर थुगाइनबा होनरिबसी पोपी पांबिसिंग पाक्तकनना यानथलबा मतमदा मखोइगी माइथीबा ओइगदौरिबनी मरम अदुना चीफ मिनिस्टर ना मियामदा पिरकलिबा थाजबा असे थबकतो ओंथोकपा पामे हाइखी चुराचानपुरदा लैरिबा माहिरोइ लुपसिंगी अपुनबा बॉडी अमा ओइरिबा जॉइंट स्टूडेंट्स बॉडी JSB दगी कुकी स्टूडेंट्स ऑर्गेनाइजेशन KSO तोकले हाइना ऑर्गेनाइजेशन असिगी वाइस प्रेसिडेंट थेनखो सई हाउकिपना JSB की कन्वेनर दा आइबा चेरोल थादुना खंगहनख्रे हाबा पाउ फोंदोरकले KSO अमदी महाकी फेडरेटिंग CSO सिंगी ओइबा मिफम नहान पांगथोकलबा मतुंग खुदकता JSB दगी तोकननबा फिरेप असि लौखिबनी KSO की माइकैदगी JSB दा नुंगाइतबा अमता लैते अदुबु तंगाइ फदबा खरा लाकपदगी तोखिबनी मतुंगदा पुन्ना थबक तौमिनबा याबा तंजा लाकलबदी अदुमक पुन्ना थबक तौमिननबा होनसी हाइखी रूरल डेवलपमेंट एंड पंचायती राज मिनिस्टर युमनाम खेमी एसी की मनुंग चनबा युमनाम लैकाइदा लैबा युमगी कोंथोंग मयादा ngarang numidang pung 8 minute yang khairom tarakpada sakhangdaba singna langsilakpa hand grenade ama fokhaibada CRPF ki sub inspector ama makhutta sokle thaudo asi chief minister nongthoma birena condemn tawkhre thaudok thokpham dagi phangba pauna hai miyamna ngaihak leitana protest tawrakpana maram oiraduna minister gi mayum adu matam kharagi mamangdagi hauna CRPF ki personnel singna ngak senduna lakhibani CRPF की पर्सनल सिंह अदु सेक्शन अमा मिनिस्टर की कोंथोंग मयादा ड्यूटी तौननबा थंबने मखोई की मनुंगदगी पर्सनल तरुक रोटेशन दा कोंथोंग ngakलागा लैबने ngarang su mahousaगुमना कांगबु अमना कोंथोंग ngakलागा लैरिङैदा KTM कंपनी बाइक तोंगदुना लाकपा मियोय अनिगे मनुंगदा मनिंगदा तोंगबा मियोय अदुना हैंड ग्रेनेड अदु पर्सनल सिंगदा लंगसिलंबने थौदो अदुदा CRPF के SI DC दास सही यांखै तरेत अपोकपा सिदेश्वर दास की मखुता सोखिबनी महाक वेस्ट बंगाल दगिनी हाइरे F30 CRPF की बटालियन के पर्सनल ने महाकी ये थंगबा खुनमदा बॉम मचेना पानबगी मफम लै खुदकता हॉस्पिटल दा पुखतुना लायेंखी बॉम की अटैक अदुदा खेमचान की युम अमदी मपोट मसैसिंग अमा फावबा अमांग अता थोखिबा लैते बॉम पोखाय हंदुना अटैक तौरकपगी पाव हेक फंगबगा चीफ मिनिस्टर नोंथोंबा बिरेन थुना यांगना खेमचान की युमदा लाखी अमसुंग खेमचान गा पुंखाय अमरोम फमिनदुना थोखिबा थौदो अदुगी मतांगदा वारी सानखी चीफ मिनिस्टर नोंथोंबा बिरेना ngaranggi बॉम पोखायबगी थौदो अदुबु अकनबा मवंगदा कंडेम तौखी बॉम पोखाइबगी थौदोक थोखरबा तुंगदा इम्फाल वेस्ट डिस्ट्रिक्ट पुलिस कमांडो की कांगबु संगसन के अमसुंग मनाक नकपदा लैबा मफम कयामरुमदा थीबुहुंबगी थबकसु चथखी हाइरे लमदम असिगी एलहो फुरुप अमा ओइरिबा मैतै मितैबु शेड्यूल ट्राइब लिस्टा असम की फुरुप
nifuga mathoiga punna pass tauminnanaba lengang thubada mathau taba recommendation thananaba honabiu haina Scheduled Tribe Demand Committee of Manipur STDCM na lengakta taksilagli. North AOC ge Kekuprat manakta leiba hotel Phawoibida pangthokpa paugi mifam asiga mari leinana STDCM gi oina website STDCM o RG stdcm.org haina mingthonba website amasu launch tauki. Mifam asiga mari leinana STDCM gi president Diras Numnamna hai housing Manipur da tholiba irang asi thabum manga farakle masida irang asi khara hantarakpagi mami ama uwa phangle matang asida Assam gi tai ahom yauna furup nifuga mathoi ST lista chanana bagi Rajya Sabha da bill ama kumja lising ani taraga mapan gi January mapanda puthokuna pending lairibani Assam gi furup nifuga mathoi asi parliament mifam hek phamba matamda pass tawba yabagi thakta lairabani bill asi pass tawkhiba tarabadi awangnompok lamdam pumbada yelhomi oiraga ST lista yaudabasi maitai mitai khakta ngaihodana aruba phibam ama mayoknagani maram aduna maitai mitai ngaklau pindanaba furup asi ST lista chalhanba haibasi yamna tangai fade lamdam asigi maitai mitai ireisa sing irang asiga loinana tangai fadana maitai mitai su ST list yawhanduna constitution gi ngaklo lodaba yade haiba wafam asi kauthokpi ganu haina miyamda appeal tawrakle lengak na maitai mitai ST lista chalhanana bagidama recommendation thanana ba tha asigi tarukta chief minister nongthombam birenda reminder representation ama amuk submit tawki haire Manipur High Court na thokpa order amagi matung ina maitai mitai bu ST lista chalanana ba Manipur lengakta reply pinana bagi sahi amagi manungda thanana ba takibadu oiriba phibam asina maitai mitai furup asi Indian Constitution ge ngaklo pinana ba lengakna thinthadana recommendation thanana ba honafam thoi court na ahan bada chayol mari manungda thanana ba khanghan khibani Manipur da tholiba irang asina maram oiraga sahi amagi matam sangdokhibani marak asida irang asiga mari leinana Manipur da lakpa minister yauna central leaders sing political party singi delegate sing su unakhi amadi makoida memorandum sing pisinki hari Manipur da tholiba lan asi kuki singna Manipur thugainana bagidamak lisang sina param yatlaga Satharakpa lan amani masi pangal khaktana thengnabagi mahutta marik sumba policy semlaga thengnaba matam oire haina wangoi esigi MLA Khuraijam Lokena phongdokhrei thiam leisang khongda leiba MLA Khuraijam Loken gi yumda haujik tholiba kanglupki lan asiga mari leidana miyam yoiba khana nainabagi mifam ama ngarang nungthil pangthokhiba mifam aduda haujik tholiba lan asigi matangda sana leibak Pausegi editor Hemanta Ningomba, Federation of Haumigi President Sapamcha Jadumani, amasung Royal Academy of Advanced Learning gi founder Elangbam Ibomcha su wangangloi oina saruk yaki. Tha manga henjilak laba kanglup ki oiba irang asiga mari leinana pangthokhiba mifam adu haudringai gi mangoinana handak thokliba irang asida laikhidraba athaubi singi mafamda hai laikatuna ikai khumnaba su utki. KS Lokena makhatana hai thokliba irang amadi kanglup anigi marakta thokliba lan asi horen hayeng hekta loisinba ngamloi tangdu laitaba puraknaba honabada matam adumak sangkhigani aduga haujikuki singi maikaidegidi marakta nomai maru ama ani adumak kapsilakhigani makoina nomai kapsilakle haiduna aikoi adum tampakta irang sagalaga laigumsi Lausingna wakalna lan asi aikoina lausinanaba honaminasi kuki singi oina di plan amaga loinana matam kayagi mamangdegi chatharakpa lalongni aikoi maitai gi oina di plan yahoude maram aduna haujikti wakal ingthana tapthana khantharaga policy program tauraga
lan asi loisinaba honaba matam oire planning yaudana kaidaunungda thabak ama mai pakpa oithokloi haiki Santi hanjil hananaba honaba asida ima ivel singisu yamna chawroba thaudang lei mama oibisingna masa singda haiba masana indaba haunade hauji oirakliba phibam asi maikei kadomdano khangdana chatpagi mami amasu taba ui miyamna thamoida fauriba pukningda khalliba wakhal adumak sapsana MLA oiragasu fawi mahak maitei amani haiki State Laingaki ayaba yaudana district subdivision mafam institution adugi laifamgi mamingna singbasing onthok lambasing mathakta sapchaba action laukatlagani haina Manipur Laingaki Chief Secretary Dr. Vinit Josina thokpa order amana khanghalakli order asina makhatana hai state asida leiriba civil society organization institution establishment amadi lanai miyoi kyana state asigi district subdivision institution adugi laifamna singbasingi maming onthoknaba honare haibagi pau state laingakna sapsana phangle masida state asida laiminariba kanglup furup singi marakta nungai nadanaba thohalakani maru oina atsumna silaga haukiba megi tarik ahumda pangthokiba khongsat aduna maram oiraga irang thoalingai Sairak asida asigumba khongthang asina khudong sadaba hena mayok na hangane asigumba thawong asi state laingakna yamna haksinna lawi maram asina laingaki ayaba yaudana ming onthoknaba honariba singi mathakta action laukhatnanaba khanakhibane masida state amadi central government ke authority sing institution establishment ge management ge authority singna mitjeng sangduna asigumba thawong asi Satha handanaba honagadabani masida SP sinasu midyang sanglaga action laukhatgadabani haire Jiribamgi manung hanjinba mafamda lairiba miyoi singna haukiba megi tarik ahumdagi Jiribamgi mayol oiriba babu parada lanjelaktuna mahairoilupki office relief camp hangduna leirakibadu mongbung khulgi miyoi nifuga humdoi amasung Boro Bekra subdivision gi miyoi humfuga humdoi magi mayumda hanjina kre Manipur gi district ayambada haujik thokliba kanglupki irang asi Jiribam district ki oinadi haujik phawbada thoaningdaba thodok thokpagi pau leitrabasu haukiba megi tarik ahumdagi hauduna Manipur pumbada lakhiba safuna Jiribam gi manung hanjinba mafam singda leiriba miyoi singna lanjelaktuna Jiribam gi mayonda relief camp kaya hangduna lainaribani Manipur Police amadi atopa security force ki team ga pulaga Churachandpur district ki mafam amada operation sathabada kuki fru ki miyoi ahum khusukulai ga konana fare haye Manipur da thokliba kanglup ki wathok asina maram oiraga haukiba megi tarik ahumdagi state asida mobile internet thingjinduna lakhiba asigi mayokta Senapati district students association na tha asigi mangagi numidang wairamdagi satharakhiba matam kaktaba national highway number 2 gi economic blockade adu ngasidagi hangdokle haire blockade hangdokpagi khongthang asi ngarang numiyungba matungpung amarom tarakpa doida Senapati town da SDSA amadi Senapati district amadi nagagi tonga-tongan ba Apex organization ki oiba apunba mifam ama pangthoklaba matungda lepnakhibani Manipur gi hauji oriba tangdu leitadaba law and order ki phibam asida asigumba blockade jathaba asina hena pamdaba thodok-sing tholakpada natana khamthengna awaba mayoknariba miyamda hena awaba piba oina thoklagani khanbadagini haire Ningsing bayabadi Senapati district students association na kaukiba blockade asigi manung janatha asigi manga amasung taru kilo na ba nongyai matung pung anirom tarakpada national highway number 2 da Imphal tamna lakpa lengoi puba truck taraga mari blockade sogat pasingna mayangkhang area da thugaiduna amang ata thohan kibasu laikhrabani
Malem gi oina yum panbagi sahi sudriba angangsingna luhongnabagi sang asi India na khwadigi hena wangna leiriba asigi saruk ama oina Manipur da su sahi sudriba angangsing luhongnabagi sang adumak wangna leiba maramna nupi kaya awafamda taba thengnari. United Nations International Children Emergency Fund na phongkiba report amagi matung inasu malemgi oina sahi amada sahi sudriba angang million chatrukaya khairom luhongliba asida India khaktadagi angang million chaniga kunga humdoi yauri. Masigi manungda sahi tara mga fawba sudriba angang million chamga sumna ani yauri. Sangsatta leiba asigi oina sahi amada sahi tara nipan makhagi angang nupi masa lag taraga mga romdi yung panbagi lambida khongdari hairi. Matam amada lamdam asigi chanabi ama oina sahi nauna yung panaba asi paksana chatharami masina maram oiraga angang pokpagi sangsu yamna wangdarami adubo hauzikti logi oiba athingba kaya marum leiba maramna asingubasing asi yamna hanthare adubo mapung phana muthatpa ngamba makti oidri. Masigi maru oiba maramdi sahi nauriba nupina angang unaba amadi yum koibada haksang sokpa yabagi oithokpasing adudagi ngakthokpa amasung nahasingna awangba mahai masin tamduna malemgi chawkhat lamjalda saruk yahanbani. Laibak thibadi ngasigi Manipurgi khunai asidadi maru oina khungangi lamsingda chahi nauriba nupa nupi yum panbagi thaudoksing adumak leptri. Wakhal amadi haksang mapung phadringaida yum panba asina nupa nupigi marakta khainabagi maram oibata natana awaba kaya thengnabagi maram amasu oiri. Sahi nauna khainabagi awaba mayok naraba nupi sing asi mahai masin tamnanaba honabadasu khudong sadaba mirak tinbasu khunaina kari haigani haibagi akiba leiba amadi anauba punsibusu thazaba ngamdaduna wakhal amadi haksang wabata natana pungning wakhalgi oiba leina fawba poknabasu yauri. Manipurgi manungda tonganba administration tanduna kanglup amaga yengthinanaba siliba minister ani yauna MLA taragi mathakta FIR pananaba thabak lokhatlagani haina Manipur Human Rights Commission gi hanagi acting chairperson Khaidem Manina phongthokre. Against the action of Sinkuki narco terrorists illegal immigrant sinduna singa mathak pisum how ground the pangthokiba miyam gi oiba mifamda saruk yaraduna Khaidem Manina hai narco terrorism da thazariba terrorist sing asi popina puthokpa ngaktani mapandagi kanglon kaina sanglakpa mitop sing popi gi marakta yawi. Popina maram oiraga Manipur thugaina ba honaba kangbu aduna saugatpa Sinkuki gi MLA tarana Manipur dagi tonganba administration demand tauki. Underground amana taubagum MLA singna center dagi lupa crore chaunga PU chief secretary DGP PU haina demand taukibasi laibak thibani. Minister MLA dagi tokdringaida asiguba demand tauribasi lo na yade Manipur da natana India pumbada landaba kambuda saugat pagumbani haiki. Asukuiba matamsida makhoi MLA tarage mathakta kari action laurabage
MLA tara sigi manungda BJP gi taret yauri bani hauzik fawba party na action laudribasi party asina makoibo saugatli bara hauzik fawba Manipurda BJP thamlibasi karigino haibasi miyamna launaba haurabani aikhoi gi yeknabasi narco terrorist Manipur thugainaba honnaribasi khak oiraktre aikhoi masal gi marakta singsep thabasu yausilakle Mifam aduda saruk yakiba RPI Atwale gi National Secretary Mahesor Thaunaujamna phongdokkibada Chinkuki narco terrorist amadi illegal immigrants sing thengnanabagi ahanba khongthang oina popi manghanbagi thabak laukhatgadabani Chinkuki narco terrorist sing muthatpana lan asi loibanate Manipur Land Revenue and Land Reform Act laukthoktuna Mitaina Manipur gi mafam khudingmakta leiba yahananaba khongthang laukhatgadabani Mitaina machet taraga mitopna haraunabani aikhoi gi punsinduna amatoina chatminaduna Manipur kansi haiki Khulai paidaba mahiroi singda khut thaduna asok apan nanghankhiba mahiroi Hemanjit amasung linthoi ngambi hatkibagi matangda achumba wayel phanghananaba amasung militarization lepnabagi India da khanghananaba UN Human Rights Council da taksinkhre Association for Integration and Sustainable Development in Barunki gi mihut KS Fazaton amasung Indigenous Peoples of Africa Coordinating Committee gi mihut U Jenisana Council asigi General Debate Item number 9 khananainabada saruk yaraduna mathaki wafam asi taksin khibani KS Fazatona General Debate aduda statement piraduna haiki Armed Forces na Manipur gi miyamda racial discrimination ge thawong ama chathari haukiba tha manga asida mioi lising ama hena asok apan nanghankhre makoi gi manungda yangkhairomdi sathina soki Kishan loitong bam kauba sahi taraga taret lom tamak suriba khulai paidaba mahiroi ama point blank ta nomai kapsinduna yet thangba mapambomda sathina sohanki soibam utam kauba mahiroi ama pellet ganna kapadagi masada maru yangkhai hena lairi Committee on Elimination of Racial Discrimination na kumjalising ani tareta awang nompok lamdamdagi Armed Forces Special Power Act 1958 lauthokna ba taksin khrabani adubu hauzik phawba Indiana tabiba leitri haina mahakna makha takhi Amaromda Jenisana su debate aduda saruk yaraduna hai mahiroi Fizam Hemanjit amasung hizam nithoi ngambibo hatkibabo yaningdaba phongdokluba khulai paidaba mahiroi Samaga humbudra mangaromda Security Forces singna sathakhiba kaihenba thawong adu laibak thibani State asili sangsina afaspa salaiduna miot minei kaya satharamlaba matung haujiksu irang laksin bagi mingda miot minei kaya leptana sathari haina su phongdokhi Manipurda megi tari ahumdagi hauduna thokliba irang asida Manipurga yumno nariba mapa laibaki khulai paiba singi khut yaukhi haiba India lengakna khanglabanina makoibo phafam thoi amasung Manipurdagi masagi laibakta tanthokpham thoi haina social activist RK Sanayai mana phongdokre apunba khorirol malemgi lupna RK Sanayai magi humbudra taret suba mapok numitka mari leinana Jain Manipur Dance Academy gi auditorium da pangthokhiba ani suba international Dwat Smith 2023 ge thauramda RK Sanayai mana hai Myanmar gi Chin Hills da leiba Chin Kuki amasung Bangladesh ke Chittagong Hills da leiba Kuki Chin Kuki ga manaba tribe singna Manipur dagi lam lauduna makhoi gi oiba apunba leibak ama semnaba honarakpa si kuire hiram asigi matangda India government su intelligence wangbanina hanadagi khanglamgani khali adubu handaki Manipurgi irang asida Myanmar amasung Bangladesh romdagi sanglakpa khulai paiba singi khut yawi haina
NIA फोंदोरक्पा असि अहानबनी मसिदा इंडिया लेंगाक अमदि मणिपुर लेंगाकना तुमिना लैसिनफम थोकते हाइखि मणिपुरदा लंदारक्पसि इंडिया गवर्नमेंटता लंदारक्पनि हाइना इंडिया लेंगाकना मसक खंगलक्पा असिमक अफबा खोंथांगनि मणिपुरदा हौजे मायोकनरिबा इशू असिगे वारोइसिन पुरकनबा स्टेट लेंगाकि माइकेदगिसु सेंटरदा अकनबा मवोंगदा तक्सिनबा मथौ ताइ इंडिया लेंगाकि इन्वेस्टिगेशन रिपोर्टसु लैरबनिना मथौ ताबा एक्शन लौखटफम थोइ अमदि लौसु लौखटकनि हाइबगे थाजबा लै लोइनना खुनाई अमबो अचुम्बा माइकेदा पुननबा होनबदा अचौबा थौदांग लौरिबा लमदम असिगे अइबा अइबी सिंगबुसु पुंगनिंग थौगटफम थोइ खुनाई अमबो अफबा अचुम्बा लंबीदा पुननबा होनबदा अइबा अइबी सिंगना लौरिबा थौदांग असि यामना चावी हाइनसु फोंदोखि लमलाई असेंबली कॉन्स्टिट्यूएंसी के नहा सिंह हौनरुबा लैतना नहा सिंह की अपुनबा मिफम अमा ngarang ACSC की मनुंग चनलैबा चलौगी इराबोट मेमोरियल हॉल दा फमख्रे वारेफ सिंह लोकल MLA दा पिसिनख्रे MLA मसा मिफम पांगथोकफम दा लाक्तुना मियामगा पुकमेन पाउमेनख्रे हाइरे मेगी तारीख 3 दगी हौदुना स्टेट असिदा थोकलिबा लान असिदा इरैपाक इरमदम कन्ननबगिदमक थवाइना पोंथा पीख्रबा अथौबा अथौबिसिंग अमदि मिनुंगसि यावदना तमथिना हातोक पीख्रबा माहिरोय फिजम हेमानजित अमदि लुवांग बिलिथोइंगम्बी हिजमगी मफमदा हैकल लेकत तमदुना इकाई खुमनबा उठख्रे पीस एंड इंटीग्रिटी कमिटी सिंगजमई एसिना सिंदुना सिंगजमई सिंगा मखोंगदा ngarang पांगथोखिबा सिट इन प्रोटेस्ट कम फ्लोरल ट्रिब्यूट के थौरमदा मणिपुर कॉलेज ता हांगलिबा रिलीफ कैंप ता लैरिबा इनमेट सिंह कॉलेज असिगे माहिरोय सिंह अमदि कमिटी असिगे वॉलंटियर सिंगना सरुक याखि लैबा असिदा लो लैना मियामना मॉब जस्टिस की थबक सथगनी हाइबगी वखल अदु थादोकपियु खुनाई असिबो अफबा माइकेदा पुरकननबगिदमक मियाम मांगदा थौलक्तुना वा ngangninglaroi haina Forum for Restoration Office की माइकेदगी फोंदोरकले Forum for Restoration Office मणिपुरना सिंदुना ngarang North AOC दा लैबा इम्फाल होटल दा मणिपुर दा हौजे मायोकनरिबा फिबम असिगी मतंगदा खननैनबगी थौरम पांगथोकलबा तुंगदा लौमीसिंगदा फोरम असिगी कन्वेनर आसांग कसरना हाई लैबा असि रूल ऑफ लॉ लैबा लैबाक अमनी अचुम अराल वयेननबगिदमक लॉ हाइबसि लैरिबनी मियोय पोक्सिदा लंदाबा ngamba मियोय कनामत्ता लैते मरम मदुना मियोय अमना लांदबा कना अमता लैते मरम मदुना मियोय अमना लालकलबसु ngakpinanaba honagadaबनी करिगुम्बा लाले खंगलबा मियोय अदु लोगी ओइबा प्रोसीडिंग चथदुना सैराक पिननबा होनगदाबनी हाइखि हौजिक थोलिबा लान असिना मरम ओइरगा सोथा होरबा माहि मसिनगी लम असि हेना खोंजल यांगहनदुना अतेनबा मतमदा मेंखतननबा होनबदा अखोय खुदिंगमकना थौदांग लौमिनसे हाइना लमलाई एसीगे MLA खोंबान ताबम इबोमसाना फोंदोखरे माहिरोय फिजम हेमानजित अमदि हिजम लिंथोइंगम्बी मिहाट की असुंबा वायल चथदुना मरा लैबा मियोय सिंह सैराक पियु हाइना अपुनबा मणिपुर मतम इसै कांगलोप अमिक अमसुंग ऑल मणिपुर साउंड सर्विस एसोसिएशन अनि नसिंदुना तेरा तोंब्रम लैकाइदा वाकत मिफम चथखरे मणिपुर दा मेगी तारीख 3 दगी हौदुना थोकलिबा इरांग असि वारोइसिन पुरकनबा येलहौ फुरुप सिंह अमतोइना पुनसिलगा अमतोइबा खोलाउ लाउमिनगनी हाइना यूथ ऑफ मणिपुर YOM की माइकेदगी फोंदोरकले
इरमदा मणिपुर कन्ननबा होनबदा थवाइना पोंथा ओइख्रबी मितै सिंगी मफमदा इकाई खुमनबा उटपा अमदी हौजिक थोलिबा फुरुप अनिगी उंखनबासी अथुबा मतमदा वारोइसिन अमा पुरक्तुना तंगदु लैताबा लमदम अमा ओइहननबा पांदमदा ngarang thobal amasung kaksing district ki ahal oiraba nupa nupi lising kayana khutta saisu paiduna wangang daba achoba khongsat ama khongjom kaithel dagi hauraga puari ga sagonari ba khongjom gi kheba singkhong phawba chatkhre Luang bi linthoi ngambi hijam amasung fijam hemanjit puku ki militant singna faraga minung siyaugdana hatok pikhibagi thaudokpu Major Khul Paikai Thaubai Major Khul Mathenmai Nupi Phal amasung Major Khul Young Association MYA gimaikaidagi akanba mawongda condemn tawi haina Major Khul Thaubai gi cherol amada phongdorakle Makatarakpada mapangyuba pausing pijari. Thajataba mawongda Palestinian militant group Hamas na ngarang ayu angan bada rocket lising kaya kapsinduna Israel da landa silakpadagi miyoi nifu sikre amasung Israel na Hamas ki mayokta lan lauktoktuna Gaza da akanba mawongda air strike sathakibada yamdrabada miyoi chanirom sikre haire. Palestinian militant group Hamas na Israel da mamang da amukta thokidriba mawong da sathakhiba lan adu thamoi sokningai ni haina PM Narendra Modi na phongdokhre amasung India na luraba tanpham asida Israel gi damakta lepli haikhre Afghanistan da yuha kana hakibada miyoi tara mari sikhre amasung miyoi mari furom asok apan nangkhre haina official singna phongdorakle Lupa lakh taraga mathoi gi sel gi mana laukthokraba most wanted amasung hardcore nupi Maoist ama Maharashtra da cylinder tawrakle haina ngarang Gadchiroli da makok thongba official amana phongdorakle Hamas na rocket ki landa sing sathakibada Israel gi agriculture farm amada thabak suduna leiba Nepali mahiroi taret aso apan nangkibaga loinana atopa Nepali taraga taret su fazin khre haina Israel da leiba Nepali ambassador na ngorang media da phongdokhre Mizoram gi hanagi minister ke Baishwa ruling Mizo Nation Front MNF ke MLA dagi resign tawraga ngarang Bharatiya Janata Party BJP da yaukre haire Congress ki lusingba Rahul Gandhi bu anauba matam gi rabol ama oina uhaliba BJP na social media da thagatpa post amaga mari leinana Congress ki lusingba amana BJP gi nation president JP Nada amasung party ge IT cell in charge Ambit Malbiya gi mayokta kota petition ama file tawkhre haire Congress Party na tha sigi tara hundoi da Chhattisgarh gi oina Central Election Committee CEC gi mifam ama pangthoktuna state asigi lakliba assembly mikhal gi candidate sing finalize tawragani haina party gi source singna phongdorakle party gi source amana hairibadi CEC gi mifam asi Nation Capital da pangthokani mamang de screening committee gi meeting kaya pangthokhrabane
सिक्किमदा क्लाउड बसना मरम ओइदुना इसिंग इचाउ थोकपदगी थीबा खंखिद्रबा लानमी कांगबु अमगी मनुंगदा यावबा आर्मी पर्सनल निपान गी हक्सांग सिंह फंगले हाइना डिफेंस मिनिस्टर राजनाथ सिंहना फोंदोखरे। तमिलनाडु की मरु ओइबा ओपोजिशन पार्टी ओरिबा ऑल इंडिया अन्ना द्राविड़ा मुनेत्रा गजागम AIADMK ना बीजेपी गा मरी तत्नरबा मतुंगदा हौजिक स्टेट असिगी मुस्लिम पॉलिटिकल पार्टी सिंह अमदी मियाम दे इथिल ख्वादिगी हेना पीबा ngamba दलित पॉलिटिकल पार्टी ओरिबा बिदुलाई चिरु थाइगल काची BCK गा एलायंस अमा सेमननबा होनारी हाइना फोंदोरकले। December 2024 the space da mi punana thorang toriba Gaganyaan spacecraft adugi picture sing adu Indian Space Research Organization ISRO na ngarang thadorokre. Sanabagi pau pisari. China ki city Hangzhou da sathaba taragamapan subay Asian Games da India na mamang da amukta oikitriba mawong da punna medal Samga sumna taret lauraga campaign loisinkhre. Games asigi badminton discipline da sunrise ranki ready amasung chirag setina men's doubles goal lauduna games asigi masana asida India ki ahanba gold medal lauduna anauba puwari semki. Asian Games ki puwari da India na mamang da medal sa malanthokpa ngamdana lakibani. Adubo Hangzhou da sathariba taramapan subay Asian Games ta laiba asigi athlete singna singthaningai oiraba performance utuna record oina puna medal samga sumna taret lauba ngamkhibani. Games asigi taramari suba numita India na tongan ba discipline da puna medal mapal lauki. India na invent singi aroiba numita cricket, kabaddi, badminton amasung archery da gold medal lauki. Indian contingent na Hangzhou gi edition asida gold 19, silver 39 amasung bronze 48 punna medal samga sumna taret lauki. Handaki asina 2019 Jakarta Asian Games tagi medal 38 hena lauri. India na medal khwadigi amna laukiba asi athletics da medal 19 laukiba asina oidi. Neeraj Chopra amasung Kishore Kumar Zenana nupagi javelin throw inventa gold amasung silver lauduna puwari semki. Parul Chowdhury amasung Avinash Sebalsu podium da anirak yauki. Tajinder Singh Turna shot put title lauki. Indian shooter singna mamang da amukta oikidriba mawong da Hangzhou gi games asida gold taret ka loinana punna medal 22 lauki. Sipkor Samra nupagi meter 10 gi air rifle shooter Aishwari Pratap Singh Tomar na one record thugairaga Asian Games 2023 da maipaki. Hangzhou Asian Games asida Indian cricket team amasung kabaddi team singna gold medal sing lauki. Indian kabaddi team 2019 Jakarta Asian Games da ningba kaihokibani. India gi nupa hockey team na gold medal lauduna Paris 2024 Olympic quota phangki aduga nupi gi team su bronze phangki.
Joy Guptana injury time da Sankiba athengba goal gi mateng dagi Indian Super League ISL gi ngarang sanakiba league match amada FC Gawana Urisha FC bu goal ahum anida maithiba piramlaga point table gi ani subada haigatkhre. India na yumbu oiraga sathariba ICC Men's Cricket World Cup ki ngarang sanakiba ahum suba match da Bangladesh na Afghanistan bu wicket tarukta maithiba pikhre. China Open Tennis Tournament ki nupi gi singles final da Poland gi Iga Swiatek amasung Russia gi Lyudmila Samsonova sanaragani. Gawana yumbu oiduna pangthokadaba 38 suba Asian Games 2023 da Manipur gi oina athlete sahum ga marifu mangana masana kun ga marida saruk yagani. Games asigi sem Sanana state government ta lupa crore ani lakh marifuga mangagi proposal thakibaga loinana hanagi sports commissioner Bobby Waikom IAS na chief demission oiduna Manipur gi contingent lusingani haina Manipur Olympic Association MOA na lauthokre. Manipur University Sports Committee gi midyang makhada Waikom Mani Girls College Thawbal na yumbu oiduna tha asigi kunga manga yumja kaisa numita Manipur University Inter College Chess Men and Women Tournament 2023-2024 pangthok lagani haire. All Manipur Volleyball Association na sinduna Kumalampak Sports Complex ta chathariba kungani thoi suba sub junior boys and state 11 tournament 2023 gi semi final line of pung phakre ahanba semi final da AMI YDO Mayang Imphal amasung DVA Thawbal aduga atopa mestana SVA Haikruzam amasung USWC Usiwana sanagani. PVVPTC Kasamthong Elangbam Laikai da handak pangthokiba tarahumdoi suba state 11 sub junior junior senior amasung master power lifting championship 2023 da gold fangkiba Lifter Singadu Bangalore da November kungani thoi degi kungataruk fauba pangthokadaba National Sub Junior, Junior, Senior amasung Master Equip and Classic Bench Plus Championship ta yaunanabagi khalle. National Championship asida saruk yaningbba singna Kaisamthong Elangbam Laikai da leiba All Manipur Power Lifting Association gi office ta laktuna tha sigi mapan gi ayu pung 9 da report tawgadabani haina State Association ki General Secretary na Thadorokpa Cherol Amada Khanghalakle. Jammu and Kashmir na yumbu oiduna Srinagar gi multi-purpose indoor sports hall da tha sigi ahumdagi manga fauba thangta Federation of India gi midyang makhada Jammu and Kashmir thangta Association na sinduna pangthokhiba kungamapan suba National Junior Thangta Championship 2023 da Manipur first team runners up takre. Amadi Manipur Weightlifting Association na sinduna Sai ERC Weightlifting Hall takyan pata sathariba kunga humdoi suba sub junior youth kunmari suba junior amasung kunmanga suba senior state weightlifting championship 2023 gi nupagi senior kg marifuga matoida TYWO gi N Samsana snack ta kg chamakun amasung clean and jerk ta kg chamagyankhai puna kg chani ga humbudra thangatuna goal aduga sai ullogi RK sanamachana snack ta kg chama amasung clean and jerk ta kg chamaga tara manga puna kg chani ga tara manga da silver phangkhre. Losilak pada ngasigi headline de yaukiba maroiba pausing amo hanapijari. Popi lok tingai da tumna manghan gani haina Chief Minister na thasaba pirakle haina Maheshwar Thaunau samna phongdokre.
मितै मैतैबो आसामगी फुरुप निफुगा माथोइगा पुना एसटी लिस्टा चलहननबा तकसिनख्रे शेड्यूल ट्राइब डिमांड कमिटी की ऑफिशियल वेबसाइट लॉन्च तौख्रे मिनिस्टर खेमचान की कोंथोंगदा बॉम्ब पोखाइबदा सीआरपीएफ के सब इंस्पेक्टर अमा सोकले मरिक सुंबा पॉलिसी सेमलगा लान थेंगनबा मतम ओइरे हाइना एमएलए लोकेना फोंदोख्रे माहिरोई सिंबु सिक्योरिटी फोर्स ना येकनबगुम खंदुना सथखिबा काहेनबा थवोंग अशोक पसिंग लायेंगबदा यूरोप सिंगापुर ऑस्ट्रेलिया साउथ अफ्रीका यूएसए अमसुंग कनाडा दगे सेल की मतेंग पिनरगले लायेंग लिबा माहिरोई निपानदा लुपा लाख तरुक लिसिंग तरा मरी चौंगा हुम्बुद्रा की तेंबांग पीख्रे मणिपुर की होम गार्ड सिंगी तोलोपता होम मिनिस्ट्री ना मोंगबा चंगले मिनिस्टर ऑफ होम अफेयर्स ना रीएम्बर्स तौरक्तबदगी होम गार्ड सिंगी अगस्त अमसुंग सेप्टेम्बर थागी तोलोप फंगद्रे हाइरे रिलीफ कैंप ता लेरंबा मोंगबुंग खुलगी खुंजा निफुगा हुमदोय बोरो बेक्रागी हुमफुगा हुमदोय मायुम मायुमदा हंजिनख्रे मोबाइल इंटरनेट थिंगबगी मायोक्ता सथरखिबा हाईवे ब्लॉकेट हंदोख्रे हाइरे लम ममिंग ओंथोक लंबसिंगी मथक्ता चपचाबे एक्शन लौखटलगनी हाइना सीएस ना फोंदोख्रे अथुबा मतमदा तंगदु लेताबा पुरकनबा थौरांग लौखटलु हाइबा वारेप इंडिया की प्रेसिडेंट दा पिसिनख्रे माहिरोई अनि हातपदा सेनबा मियोय मरी खक्तमक फागनु सेनबा लोइनमक फारगा चेराक पियु हाइना मेजर खुल थौबैना फोंदोरकले सिटी बस स्टूडेंट्स बस सर्विस लेरगनी हाइरे अमदी सही सुदना लुहोंबगी चनबिना मणिपुर दसु नुपी कया अवाफम तारी इंडिया दा सही खुदिंगी आंगांग नुपी मसा लाख तरागा मंगारोम सही सुदना लुहोंगनरी हाइना रिपोर्ट अमदा फोंदोरकले पिजरिबा पाउसिंग असिगा लोइनना हौजकिदि नुक्तिगी फोंगलिबा पाउसे सिंगदगी लौथोकसबा मरुओइबा पाउसिंग मियाम दा पिजबा लोशिंजरे मिजेंग ताबिरिबा मदि ताबिरिबा सिंगबो पुष्पारानी लाइसमना अमुका हना खुरुमसरे Admission open. City College of Nursing, Sangai Pro, Airport Road, Imphal West, Manipur. Manipur Nursing Council na approve tawduna Manipur University da affiliated tawraba Nursing College ni masagi parent hospital leiraba institution amani. Mahiroi nupi khaktagi oina leiriba college asida mahiroi singi damak hena afaba clinical exposure gi damakta RIMS, Raz Medicity, North AOC, District Hospital, Thobal amadi Imphal Hospital, RIMS Road ta thazagani. Prospectors amadi admission form office hour matamda office tagi fangbigani. Hena akupumrol gi damak contact number 9402217175 amadi 9612477282 dagi khambigani. लोइना मसागी पेरेंट हॉस्पिटल लेरबा सिटी हॉस्पिटल एंड रिसर्च सेंटर सिंगमेरोंग लेजरे अमदी मफम असिदा एजुकेशन लोनी खुदोंग चाबसु लेजरे लेंगसिन बिरो सिटी हॉस्पिटल ऑफ नर्सिंग संगाई प्रो एयरपोर्ट रोड इम्फाल वेस्ट मणिपुर
Ima nung sibi na tambak na chawi na poksaba kaya gimatik saktuk sa ningay huwag diba? Ima nung sibi mirol cha malakshan ngamloy na cha kaya gi igi iche na leptri ba pawa pom na pam ima bumun kiba kanan Pari nung siba ikmo nung sibi kambi may huraba imabo may kanbaday tiyagi yay binataway mga magtab mga barani tiyagi imaki pari imong kau gini imang na Ali mamagi Mickey Maniyo Ali mamagi Mickey Maniyo Ayuki na koro Ahingi na thaja Ayuki na koro ahingi na thaja Hayramdanan na chatlabara halakpa yadrava lambiduda Hayramdanan na chatlabara halakpa yadrava lambiduda Hagsang kanagi thawai oi banangbu kauri bashe muktang khumla khone nangbu Hagsang kanagi thawai oi banangbu kauri bashe muktang khumla khone nangbu Mits na mashu pira ichenai thamoy masalay krak chatle
khutsan leirang pai na balem kaya na pambong tangga okli nang bungay riye at tamba miklo khutsan leirang pai na balem kaya na pambong tangga okli nang bungay riye at tamba imagi pari imagi imo jen khano langam hiral pai do na imagi pari imagi imo pai khalo machu tare ke phirase Yai fare kan lei imana yai fare maitra vatna yai fare
tuôn tóc giờ là đi xem hậu đó xem hậu đó xem hậu đó ui ya nợ xem hậu đó xin là đi na khăng lê khăng lê khăng lê xin bagi lan di bat tuôn tóc giờ là đi na xem hậu đó xem hậu đó xem hậu đó ui ya nợ xem hậu đó xin là đi na xin là đi bằng thong cả hàng dù nợ năm măng nhật thiếu dư đỡ bờ đi nợ khói